खोरमजरी मैम पुनमक मेष राशि कुंभ राशि मीन राशि की अयत्पा मोद ऑब्स्ट्रैक्ट लेबा दगी खुदोंग चादबा दगी मरुपना बिट्रे तौबिरंबा अदगी कोर्ट की केस कुंभ थेंगनबा दुंबा सिंगदो मोय अयामनदी कोर्ट की केस कुंभ थेंगनबसि तौई अदगी अइना याम थाजरु मीदना आइबु हातलंबा हात पाइदी सीनाबदु नतेको आई बिट्रे तौरमदो अदुगा सिंबा सिंथोकदो मदुगी अमतंगारबा उपाय ओइगदबा याम कानबा फंगदबा अमखक लाई मदुदी कइनो शनि जयंती हदि शनि देवगी बर्थडे नि मागी पोकपा नुमिसिता मसी करी हैं खंगनै अखोगी शनि अमावस्यानसु खंगनै थासी नुमिसिनी अदुबु हंदकी सहीगी थासीगी पुंगफम सिदी कदवी 26 मे मंडे नुमिसिगी पुंग 12 मिनट 13 ताबा मतमदगी थासीगी पुंगफम सि हौवी तौबतबु नुमित सिददी शनि जयंती पालन तौनदे करिगिनो हाइबदा सनराइज ता नुमित थोलकप मतमदा थासी ओइदबगी अदुना नोंगा लेरगा लाइबाक पोकपा 27 मे 2025 सिदा शनि जयंती से मसी खोइना पांगथोकनी पांगथोकदोरिबा मागी टाइमिंग से थासीगी पुंगफम सि पुंग 9 मिनट 38 अयुक की 8:31 AM दा अमावस्या तिथि से लोइसल्ली मरमसिना 8:31 भाव मनुंगदा करिगुमा ngमगदी विशेष पूजा से मसिदा ओय सिगी मनुंगदा तेलअभिषेक पूजा तौजो हरगदी फतब पुनम कोकपा हाइदो पिनबी शनि देवदा कचगदोइबा पोसे खदे हनबदा अखोगी सगोलाई अमुब मपुमनिको अदगी हवाई मुक मपुम अदगी कइनोद जो बाजार दम फंगबिगनी जो को अदुगा थोइदिंग अमुबा अदुगा चेंग मंगा सि पुनबा अदुगुंबा पोसिनेबा शनि ने याम पामे जे खेचरी से मोइसि तौरगा हौबा पोसिनेबा शनि देवने याम पामे से अखोय फोलासिना माना पामनते फोलासिदे अखोय थाइनगी शनि नारायण ना दुगु पूजा दो तौनबदुदनेबा अखोयना फलागी पोत तौखिबसिदीको अदुगा हौजिक अखोयना शनि देवना ख्वाइदगी पामजब पोतीको हारिबा पोसिंगनी मसि कटलगदी अदोंगी दसालांग फतबना चिंगबा अयत फतब पोसिंगदो सुक्सोय सोयदना पोक्चगनी अदुना मयामगिदमक अइना हारिबा नुमितसे मसी अयुक पुंग 6 तगिना अखोयगी नुमित युंबा पुंग 23 भावगी पूजा से मयामगिदमक तौजगेना लेपी मसिदा पूजागी फीना सिंबा लौगदबा अमता लैते अदोमना कटकदबा पोतना सिंबा सिंगदो करी कटकदगेदो आई मसिदा उल्लिबा पोसिंगसिनी को मसिगी पोसिंगसे मसी दोनो पुबिरकेसु याय पुबिरोय हारगसु मजिगी थावगुंबगी सिदगसु दुम मदुगी खुदोंग चाबना सिंगबो सिंगदो मदुसु दुम लैनी अदोमना दुम हाइबीगेरगसु दुम लाक्पीबे यानिको अदोने अदा नुमिसे मसी शनिगी वारी सिदा इन खितंग कनो ओइनबा थाव हाइदोरी मरमसिना करिनो अदुगा शनि देवगी नुमिसिगी वारी अम खक्तंग आई मयामदा हेना बाप ताहनबैदमक्ता हाइदि मरम खंगदने वारी खंगद्रगदी कानदि तौदोय थबकसिगेको अदुना हारिबा नुमिसे शनि अमावस्या से शनि देव पोखिबा नुमिनी शनि देवगी मामा मपा इबुंगो से सूर्यदेवा अदुगा ममागी मिंगना संजना हाइना सुकवी अदा संजना सिदी कदवी माना शनि सूर्यदेव मनाकत लेबसे मामामिसे कनागी पांग मंगबदे नुमिसे गान मनखिदना अदन मान कदौगेदा नो मपामदा चले मपामदा चलगा माना कदौगेदा मागा चप मानबा मा पुथोएबा मूर्ति मा अकोय साइंटिफिक टार्म दा हाइदे कइनो ह्यूमन बॉडी से क्लोन तौइदना अदुमाइना क्लोन तौर पुथोए मागा चप मानै वांगांग सांगांग लिजा साजा लोइन चप मानबा मसाम को पुथोए अदुगा पुथोइबसि कई कौवे ममिंग साया हाइना कौवे अदु मा ओइन थारेबा नंग चलो सुमाइन तौदना
ꯁꯨꯖꯗꯦꯕꯒꯤ ꯁꯦꯕꯥꯁꯤ ꯇꯧꯗꯅ ꯅꯪ ꯂꯩꯔꯣ ꯑꯩꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯕꯁꯤ ꯉꯝꯗ꯭ꯔꯦꯅ ꯀ꯭ꯂꯣꯟ ꯇꯧꯔꯒ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨ ꯊꯥꯖꯤꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯁꯌꯥꯁꯦ ꯁꯤꯗꯤ ꯀꯩꯗꯧꯏ ꯃꯍꯥꯗꯦꯕꯒꯤ ꯚꯛꯇ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯒꯔꯚ ꯄꯨꯔꯦ ꯁꯅꯤꯗꯦꯕꯁꯤ ꯒꯔꯚ ꯄꯨꯔꯕ ꯃꯇꯨꯡꯗ ꯁꯨ ꯀꯩꯗꯧꯏ ꯃꯍꯥꯗꯦꯕꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯗꯨꯝ ꯅꯤꯡꯗꯅ ꯂꯩꯌꯦ ꯑꯗ ꯂꯩꯕꯁꯤꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯤꯗꯦꯕꯁꯦ ꯐꯪꯉꯦ ꯑꯗ ꯁꯅꯤꯗꯦꯕꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯀꯩꯗꯧꯏ ꯀꯨꯆꯨꯁꯤ ꯃꯨꯁꯤꯟ ꯃꯨꯔ ꯄꯣꯛꯂꯛꯏ ꯑꯗꯨꯗꯗꯤ ꯁꯨꯖꯗꯦꯕꯁꯤꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯄꯣꯛꯑꯦꯕ ꯍꯥꯏꯗꯤ ꯃꯥꯗ ꯁꯨꯖꯗꯦꯕ ꯁꯅꯥ ꯑꯍꯤꯡꯕꯒꯤ ꯀꯨꯆꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒ ꯃꯆꯥ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯪꯕꯗꯨꯗꯗꯤ ꯁꯌꯥꯁꯦ ꯃꯥꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯐꯥꯎꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯄꯗꯨꯗ ꯁꯅꯤꯁꯤꯁꯨ ꯈꯪꯉꯦ ꯃꯃꯥꯗ ꯃꯥꯅ ꯁꯨꯖꯗꯦꯕꯅ ꯈꯜꯂꯤꯁꯦ ꯑꯗ ꯃꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯐꯠꯇꯕ ꯂꯝꯆꯠ ꯑꯝꯇ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯁꯅꯤꯁꯤꯅ ꯁꯥꯎꯗꯅ ꯁꯨꯖꯗꯦꯕꯗ ꯗꯤꯁꯇꯤ ꯇꯧꯔꯦ ꯁꯨꯖꯗꯦꯕꯗ ꯗꯤꯁꯇꯤ ꯇꯧꯕꯗꯩꯗꯤ ꯀꯩꯗꯧꯏ ꯁꯨꯖꯗꯦꯕꯒꯤ ꯃꯉꯥꯟꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯁꯨꯖꯗꯦꯕꯁꯤ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦꯕ ꯑꯗꯗꯤ ꯅꯨꯃꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯍꯤꯡꯗꯅ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤ ꯖꯤꯕ ꯑꯝꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯍꯥꯗꯦꯕ ꯂꯥꯛꯇꯨꯅ ꯊꯦꯝꯖꯤꯜꯂꯔꯦ ꯁꯨꯖꯗꯦꯕꯗ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯟꯗꯣ ꯂꯥꯜꯂꯤ ꯁꯌꯥꯗꯤ ꯑꯩꯒꯤ ꯚꯛꯇꯅꯤ ꯃꯥꯅ ꯑꯩꯁꯦ ꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯃꯍꯥꯗꯦꯕ ꯑꯩꯒꯤ ꯀꯨꯆꯨꯁꯦ ꯅꯪꯒꯤ ꯅꯆꯥ ꯁꯅꯤꯗꯦꯕꯁꯤꯒꯤ ꯃꯐꯝꯗ ꯑꯩ ꯀꯨꯆꯨꯁꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯍꯥꯗꯦꯕꯅ ꯍꯥꯏ ꯋꯥꯔꯤꯁꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯤꯅ ꯒꯔꯚ ꯄꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯃꯃꯥꯗꯨꯅ ꯂꯥꯏꯒꯤ ꯃꯁꯛ ꯎꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗ ꯂꯥꯛꯏꯁꯦ ꯋꯥꯔꯤꯁꯤꯗꯩꯅꯤ ꯑꯗ ꯁꯅꯤꯗꯦꯕꯁꯦ ꯑꯃꯨꯕ ꯀꯨꯆꯨ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤꯅꯤ ꯅꯪ ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯝꯇ ꯄꯣꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯁꯨꯖꯗꯦꯕꯅꯁꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯥ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯅꯤꯗ ꯃꯥ ꯍꯥꯏꯔꯦ ꯅꯪꯁꯦ ꯖꯁꯇꯤꯁ ꯑꯦꯟ ꯀꯔꯃ ꯍꯥꯏꯗꯤ ꯃꯤꯗꯨꯅ ꯇꯧꯕ ꯃꯥꯒꯤ ꯑꯐꯕ ꯑꯣꯔ ꯐꯠꯇꯕ ꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯗꯟꯗꯤ ꯄꯤꯕ ꯃꯤ ꯑꯗꯨ ꯅꯪ ꯑꯣꯏꯔꯣꯀꯣ ꯍꯥꯏꯅ ꯃꯆꯥꯁꯤꯗ ꯃꯥꯅ ꯕꯣꯔ ꯄꯤꯔꯦ ꯑꯗꯨꯅ ꯃꯤꯁꯤꯅ ꯑꯐꯕ ꯇꯧꯔꯕ ꯑꯗꯨ ꯅꯪꯒꯤ ꯗꯁꯥ ꯃꯇꯥꯡꯗꯅꯦ ꯃꯤꯗꯣ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯐꯕ ꯍꯥꯏꯗꯨ ꯄꯤꯔꯣ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯔꯒꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯗꯣ ꯃꯗꯨ ꯄꯤꯔꯣꯀꯣ ꯍꯥꯏꯅ ꯃꯇꯧ ꯑꯁꯨꯝꯅ ꯁꯅꯤꯗꯦꯕꯁꯤꯗ ꯍꯥꯏꯈꯤ ꯁꯅꯤꯅ ꯌꯦꯡꯈꯤꯕꯗ ꯁꯨꯖꯗꯦꯕꯒꯤ ꯃꯉꯥꯜ ꯂꯣꯏ ꯃꯥꯡꯈꯤꯕꯁꯦ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯗꯅ ꯁꯨꯖꯗꯦꯕꯁꯤ ꯑꯃꯨꯛ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯖꯗꯦꯕꯁꯤ ꯑꯃꯨꯛ ꯃꯉꯥꯟꯁꯦ ꯃꯥꯡꯉꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯏ ꯁꯣꯂꯥꯔ ꯏक्लिप्स ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯗꯤ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯍꯥꯏꯗꯣ ꯀꯩꯒꯨꯝꯕ ꯑꯃꯨꯕ ꯄꯣꯠ ꯑꯃ ꯊꯥꯜꯂ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯔꯤꯡꯁꯤꯗꯤ ꯎꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯥꯟꯗꯨꯗꯤ ꯑꯝꯇ ꯌꯥꯎꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯅꯤꯗꯦꯕꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯗꯨꯅꯤ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯣꯂꯥꯔ ꯏक्लिप्स ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯍꯤꯟꯗꯨ ꯃꯥꯏꯊꯣꯂꯣꯖꯤꯗ ꯕꯩꯗꯤꯛ ꯏꯇꯤꯍꯥꯁꯇꯤꯛꯇ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤꯁꯦ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯤꯗꯦꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯊꯥꯎ ꯍꯩꯔꯒ ꯐꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯃꯥꯡꯉꯩꯗ ꯁꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯌꯥꯝ ꯇꯞꯅ ꯆꯠꯄ ꯍꯥꯏꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯈ꯭ꯔꯦ ꯁꯤꯗꯗꯤ ꯄꯨꯁꯜꯂꯛꯔꯣꯏꯒꯦ ꯑꯗꯣ ꯁꯅꯤꯗꯦꯕꯁꯤ ꯌꯥꯝ ꯇꯞ ꯆꯠꯂꯦ ꯃꯥꯅ ꯑꯃꯨꯛꯇꯪ ꯔꯥꯎꯟ ꯑꯃ ꯆꯠꯄꯁꯦ 29 years खितंग हेल्प चंगेबको चही 30 मक्सु योग फातबा अदना माना तपना सत्पसिदा रावण है लंका की निथोंग खक लेरे माना सनी से कौरगा हाई ए कनोने नंगजे फतबगी कई कई पी अदुना ngसागी नंगोंदा कनो तौबा यारोय सी नंगी दसाजे प्रब लोइसल्लो अना हाय सनी की दसादि लोइसंद्रे अदा रावणजे सावरक्तना सनीजी फारगा पूरा लाई रावण से फावनीना अदा माना सनीजे पूरा लाकदवे सनीजे मखोंना थौरी की चले अदो याला थम्मे आई उंगेंजिना थादारे थौरीदो अदुगा चलु थबक सो हैना सनीजे फू फूदना थबक मयाम अम सुहल्ले अदगे मुंग नुंदांग हे योरकदो पोथाहनबे मोता मखोंजिदा किसल्लागा याला थम अदुमाइना कुइना लेरकपसिदा सनीदेवसे अवाबगी मसा हाइदो ओइग्रे मदगिदी मखोंगासे मान थौरी पुनगिबैदो सेक सेकतना चखला हनुमाना
ꯀꯣꯏꯔꯥꯕꯣꯟꯅ ꯁꯤꯇꯥ ꯍꯨꯔꯨꯔꯀꯥꯟꯗ ꯍꯅꯨꯃꯥꯟꯅ ꯁꯤꯇꯥ ꯊꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯠꯇꯅ ꯖꯥꯅꯀꯤ ꯁꯤꯇꯥꯁꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯍꯅꯨꯃꯥꯟꯅ ꯀꯅꯥ ꯊꯦꯡꯅꯒꯦꯗ ꯁꯅꯤꯗꯦꯕꯁꯤ ꯀꯥ ꯑꯃꯗ ꯃꯈꯣꯡꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯩ ꯃꯗꯨ ꯊꯦꯡꯅꯕꯗꯨꯗ ꯀꯩꯗꯧꯏ ꯃꯥꯅ ꯉꯁꯥꯏꯒꯤ ꯊꯧꯔꯤꯗꯨ ꯊꯣꯛꯄꯤꯔꯦꯅꯦ ꯁꯅꯤꯗꯦꯕꯁꯦ ꯍꯥꯏꯔꯦ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯅꯪ ꯊꯥꯗꯣꯛꯄꯤꯔꯕꯅꯤꯀꯣ ꯆꯠꯍꯧꯔꯣ ꯍꯥꯏꯅ ꯁꯅꯤꯗꯦꯕꯁꯦ ꯊꯥꯗꯣꯛꯄꯤꯔꯦ ꯑꯗ ꯁꯅꯤꯗꯤ ꯀꯩꯗꯧꯔꯦ ꯆꯠꯄꯗꯤ ꯂꯥꯏꯔꯅ ꯄꯗ꯭ꯔꯥꯛ ꯂꯥꯎ ꯇꯥꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯅꯨꯃꯥꯟꯅ ꯅꯨꯡꯉꯥꯏꯇꯗꯅ ꯀꯩꯗꯧꯏ ꯃꯁꯤ ꯁꯅꯤꯗꯦꯕꯁꯦ ꯃꯥꯒꯤ ꯈꯨꯗꯛꯇꯨꯗꯗꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯦꯕꯥ ꯅꯨꯡꯕꯥ ꯇꯧ ꯂꯩꯅ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯗꯣ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅ ꯂꯥꯛꯏꯅꯤ ꯁꯅꯤꯗꯦꯕꯁꯤ ꯍꯅꯨꯃꯥꯟꯅ ꯂꯥꯛꯇꯅ ꯂꯪꯉꯛꯄꯗ ꯐꯔꯦꯅ ꯅꯪ ꯁꯤꯗ ꯂꯩ ꯆꯠꯄ ꯉꯝꯗ꯭ꯔꯗꯤꯅ ꯂꯥꯛꯇꯅ ꯂꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯒꯨꯖꯔꯥꯠꯀꯤ ꯃꯐꯝ ꯑꯃꯗ ꯁꯅꯤꯗꯦꯕꯁꯦ ꯇꯥꯈꯤ ꯑꯗꯨ ꯇꯥꯈꯤꯕ ꯃꯟꯗꯤꯔ ꯍꯧꯖꯤꯛꯁꯨ ꯃꯟꯗꯤꯔ ꯂꯩꯔꯤ ꯃꯐꯝꯗꯨꯗ ꯑꯗ ꯁꯅꯤꯗꯦꯕꯁꯦ ꯑꯗꯨꯒ ꯍꯅꯨꯃꯥꯟꯁꯤꯅ ꯀꯩꯗꯧꯏ ꯀꯣꯟꯅ ꯃꯥꯁꯦ ꯃꯁꯥꯗ ꯊꯣꯏꯗꯤꯡ ꯊꯥꯎꯁꯦ ꯃꯁꯤ ꯍꯥꯞꯄꯒ ꯅꯣꯏꯕꯤꯗꯅ ꯃꯁꯥ ꯃꯎꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯖ ꯇꯧꯕꯤꯕ ꯃꯥꯂꯤꯁ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯃꯈꯣꯡꯒꯁꯦ ꯅꯣꯏꯕꯤꯔꯦ ꯑꯗ ꯊꯣꯏꯗꯤꯡ ꯊꯥꯎꯁꯤꯅ ꯍꯥꯞꯄꯒ ꯀꯩꯅꯣꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯀꯩꯗꯧꯒꯦꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯤ ꯇꯦꯛꯈꯠꯂꯛꯑꯦꯕ ꯃꯥꯏ ꯆꯤꯛꯄ ꯅꯥꯕ ꯀꯩꯀꯩ ꯃꯌꯥꯝꯁꯤ ꯂꯣꯏ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯤꯁꯤ ꯀꯟꯈꯠꯂꯛꯑꯦꯕ ꯑꯗꯨꯅ ꯁꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗ ꯉꯁꯥꯏ ꯊꯣꯏꯗꯤꯡ ꯊꯥꯎꯗꯣ ꯃꯁꯥ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯇꯝꯗ ꯊꯣꯏꯗꯤꯡ ꯊꯥꯎꯗꯣ ꯇꯩꯔ ꯐꯒꯠꯂꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯊꯣꯏꯗꯤꯡ ꯊꯥꯎꯁꯤ ꯍꯦꯛ ꯇꯩꯕ ꯃꯉꯣꯟꯗ ꯍꯩꯕ ꯃꯇꯝꯁꯤꯗ ꯃꯥ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯤꯒꯤ ꯑꯃꯥꯕꯁ꯭ꯌꯥ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯑꯌꯨꯛ ꯄꯨꯡ 9:38 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯇꯩꯂꯕꯤꯁꯦꯛ ꯄꯨꯖꯥꯁꯤ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯅꯁꯥ ꯂꯥꯡꯕꯟ ꯐꯠꯇꯕꯗꯣ ꯈꯔꯗ ꯑꯣꯏꯁꯨ ꯀꯣꯛꯀꯅꯤ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯨꯖꯥ ꯇꯧꯕꯤꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯑꯩꯒꯤ ꯃꯐꯝꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯁꯅꯤꯗꯦꯕꯒꯤ ꯄꯨꯖꯥꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯩꯂꯕꯤꯁꯦꯛ ꯄꯨꯖꯥꯁꯦ ꯀꯠꯆꯒꯅꯤ ꯑꯗꯣꯝꯒꯤ ꯒꯣꯇ꯭ꯔ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯤꯡꯒ ꯂꯣꯏꯅꯅ ꯁꯪꯀꯜꯄ ꯇꯧꯔꯒ ꯄꯨꯖꯥꯁꯦ ꯀꯠꯆꯒꯅꯤ ꯃꯗꯨꯒꯤ ꯄꯨꯖꯥꯒꯤ ꯏꯟꯇ꯭ꯔꯤ ꯐ꯭ꯔꯤꯅꯆꯤꯡꯕ ꯃꯗꯨꯅꯆꯤꯡꯕ ꯀꯌꯥꯁꯦ ꯃꯗꯨꯁꯨ ꯄꯨꯖꯥꯒꯤ ꯐꯤꯗꯨꯁꯨ ꯂꯧꯖꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯨꯖꯥꯁꯤꯒꯤ ꯂꯣꯀꯦꯁꯟꯗꯣ ꯀꯩꯒꯨꯝꯕ ꯈꯪꯕꯤꯅꯤꯡꯉꯒꯅ ꯒꯨꯒꯜ ꯃꯦꯞꯇ ꯕꯪꯀ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯍꯥꯏꯒꯦꯔꯥ ꯕꯪꯀ ꯁꯔꯃ ꯍꯥꯏꯒꯦꯔꯥ ꯇꯥꯏꯞ ꯇꯧꯕꯤꯔꯒ ꯃꯦꯞꯇ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯂꯣꯀꯦꯁꯟꯁꯦ ꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ శ్ꯔꯤ శ్ꯔꯤ ꯖꯒꯟꯅꯥꯊ ꯃꯅꯤ ꯃꯟꯗꯤꯔ ꯍꯥꯏꯅ ꯒꯨꯒꯜ ꯃꯦꯞꯇ ꯊꯥꯔꯒ ꯊꯤꯕꯤꯕ ꯃꯇꯝꯗꯁꯨ ꯎꯔꯤꯄꯣꯛ ꯏꯝꯐꯥꯜ ꯍꯥꯏꯅ ꯊꯥꯔ ꯊꯤꯕꯤꯕ ꯃꯇꯝꯗ ꯂꯣꯀꯦꯁꯟꯁꯦ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯎꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 2 ꯍꯥꯏꯅ ꯊꯤꯕꯤꯔꯛꯑꯒꯁꯨ ꯃꯐꯝꯁꯦ ꯊꯦꯡꯅꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ 27 ꯃꯦꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗꯒꯤ ꯑꯩ 5:30ꯗꯩꯗꯤ ꯄ꯭ꯔꯤꯄꯤꯌꯥꯔ ꯇꯧꯖꯒꯦ 5:30 ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯁꯤꯗꯒꯤꯅ 8:31 PM ꯐꯥꯎꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯄꯨꯖꯥꯁꯦ ꯀꯠꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯁꯅꯤꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯁꯪꯀꯜꯄ ꯇꯧꯗꯅ ꯕꯤꯁꯦꯁ ꯄꯨꯖꯥ ꯇꯧꯔꯒ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯅ ꯑꯚꯤषꯦꯛꯁꯦ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯄꯨꯖꯥꯁꯤ ꯌꯥꯎꯕꯤꯔꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯐꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯐꯕꯁꯨ ꯑꯣꯏꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯦꯔꯤꯁ ꯑꯃꯗꯤ ꯄꯥꯏꯁꯦꯁ ꯑꯦꯛꯋꯥꯔꯤꯌꯁ ꯑꯍꯨꯝꯁꯤ ꯁꯅꯤꯒꯤ ꯁꯤꯔꯦꯁꯥꯇꯤ ꯑꯗꯨ ꯑꯣꯏ ꯁꯅꯤꯅ ꯀꯣꯛꯇ ꯐꯝꯕ ꯍꯥꯏꯗꯣ ꯑꯗꯨꯒ ꯁꯅꯤꯒꯤ ꯗꯁꯥ ꯃꯄꯨꯡ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯗꯁꯥꯁꯨ ꯂꯩꯇꯕ ꯁꯤꯔꯦꯁꯥꯇꯤꯁꯨ ꯂꯩꯇꯕ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯒꯗꯤ ꯁꯅꯤꯅ ꯃꯣꯏꯗ ꯃꯥꯡꯅꯅꯕ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯆꯥꯛ ꯃꯔꯟ ꯆꯥꯎꯈꯠꯄ ꯄꯤꯕꯤꯌꯦꯗꯅ ꯍꯥꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯗꯁꯥ ꯂꯩꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯃꯤꯠꯁꯤꯗ ꯄꯨꯖꯥꯁꯤ ꯄꯥꯡꯊꯣꯛꯆꯍꯧꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯣꯕꯁꯇꯦꯀꯜꯅꯆꯤꯡꯕ ꯂꯥꯛꯀꯗꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ
ꯀꯣꯛꯄ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯥꯏꯁ꯭ꯋꯔꯖꯥ ꯆꯥꯛ ꯂꯟ ꯁꯝꯄꯇꯤꯅ ꯇꯤꯟꯕ ꯍꯥꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯖꯥ ꯑꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯖꯥ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯇꯅ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯦꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯅꯤ ꯗꯦꯕꯒꯤ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯂꯣꯏꯅ ꯅꯥꯟꯊꯣꯛꯄ ꯍꯥꯏꯗꯣ ꯑꯣꯏꯃꯤꯟꯅꯔꯁꯤ